Manipur Police amasung Central Paramilitary Force ki masing yamlaba personnel singna 𝐂𝐔𝐑𝐅𝐃𝐔𝐍 𝐂𝐈 miyamda onsinduna tear gas cell amadi rubber bullet masing thingamdana kapsinduna tankainaba hotnabada yamdrabada nupi kaya yauna mioi nifu hena asokaban nangkre RAF amasung Kumon Regiment ki personnel singna nomai ron kaya su ahangbada kapki hari Asokpa Singi Manuda ANI ki video journalist Laikanta Yauri 𝐂𝐔𝐑𝐅𝐃𝐔𝐍 Security Force na kaplakpa tear gas cell na makutta panbadagi sokpani soklaba mioi ayamba tear gas cell amadi rubber bullet na panbani Asokpa Sing ambulance ta haptuna anakpa hospital amadi Imphal gi Rasmati city da pukhatuna laeng chathaki Coordinating Committee on Manipur Integrity 𝐂𝐔𝐑𝐼 Security Force singna thamliba barricade namduna lauthokani haina lauthokibagi matung inna ngasi ayuk anganbadagi hauna thaurang tawki Adubo lengana curfew thamjin khibadagi ahanbada mi yamna punba ngamkhide mi punnaba ngaibada matam sangna changkhibana khongjang adu khara thengthaki konna mi yam khalakpaga loinina numit chungba adwaida masing yamlaba miyamga loinina changsinbada 𝐂𝐔𝐑𝐼 Manipur Police amasung Central Paramilitary Force Personal singna barricade thamduna lambi thingduna laiki mioi lising kayana 𝐂𝐔𝐑𝐼 bazar da security na lambi thatuna lairiba mafam aduda changsin ba horakpada police na loudspeaker sizinaduna miyam adu changsilaktanaba warning piki adubo masing yamlaba miyam aduna leptana changsilakpadagi police na tear gas cell amadi rubber bullet kapa horaki haina mafam aduda lairiba ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏꯔꯛꯈꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯛꯇ ꯂꯥꯟꯊꯣꯛꯇꯨꯅ 𝐂𝐔𝐑𝐼 ꯏꯈꯥꯏ ꯇꯝꯅ ꯆꯪꯁꯤꯟꯕ ꯍꯧꯈꯤ 𝐂𝐔𝐑𝐼 ꯏꯈꯥꯏꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ RAF के पर्सनल सिंगना मखोई गाड़ी लंबीदा फैना थचिंदुना थमखी तुंगदा SP ना मियामबु थिंगलिबा RAF कांगबुगा वारी सानकिसी हैरकपदगी खोंजंग संगसिलिबा मियाम मखा ताबा Kari hairakadagi haina ngaijuna leinaki kona 𝐂𝐔𝐑𝐼 nupi lusingbi ama yauna mihut manga security force na torbung manungda changlaga yengminnarusi haina pusinki maduda asaba nungsagi maisa khangduna leiriba miyam marakta khoisau narakpadagi makoi khaktang pusinba yabra ekhoisu changani haina akanba irang horakpadagi RAF amadi Kumon Regiment ki personal singna control ngamlaktabadagi tear gas cell amadi rubber bullet masing khangdana kapa horaki asengba nomai marusu masing thingamdana kapki madudagi miyam kaiduna chenaki barricade lokthopagi thodok aduga mari lenena apunba Manipur kanba imaluf amkil gi president Lorembam nganbina phongdorakpada India ki Home Minister Amit Shah amadi 𝐂𝐔𝐑𝐼 gi yanakiba wafam amada Houzik Security Force singna torbung Banglada sajinduna leiriba barricade sing ahanba tangkaki oina lokthokpa lakpada Manipur lengana curfew thamjinduna Security Force singna miyam gi aningba apamba sing thingzinduna thamba yaninde Maitai amatana ngasi foba kugi furuta landakhiba leide kukina maitai da hana landaduna Manipur gi lam machet tanaba thugainaba honarakpani haiki Sinkuki narco terrorist singna Manipur da naron de changsilaktuna tampakta leiba maitai singda landarakliba asi makhoi achoba aranba khongthang amani Kuki singna makhoi gi tonganba administration tanba pamlabadi India government amadi Manipur lengakta kuki singi laifam leitre matam khara leinaba lampiu haina aiba cherol ama pisilaba matung India government amadi Manipur lengakna agreement ama piraba matungda refugee natraga relief camp singda leidiba asigumna thamgadabani haina su phongdoki I know Jila Jeribasi, 𝐂𝐔𝐑𝐼 ꯏꯈꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯖ ꯑꯃꯗꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯇꯥꯡ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯩꯇꯩꯒꯤ ꯖꯒꯥꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯗ ꯁꯥꯖꯤꯟꯕ ꯑꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛꯅꯕ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕ Manipur miyamge apamba ngasi mokhogi sajaliba berika sing lokthoknaba lakhiba miyamna khoi mafam asi yoraba kanda khogi RF ki kangune lambi ji thatuna miyam din sangandana leiri adubu miyamna pambadi khogi maktei gi lamlomda khogi lamlomda thamdalagliba berika sing lokthokuna makhoi ani gi oiba marakta thamduna khogi tangdulaitaba lamdam ama orak popami aduga amoromda amu khoi hujik yamraba miyam kaya asina khogi mafam jira sangenduna khogi minute pungai amagi matam lawduna khogi barricade lawthoknabagi sem saduna leiri akhoi barricade se soidana lawthokani habagi chapjaba akhoi thajaba ama pirakle tang asida paudam jariba video journalist amaji kalonena kumarong tobam newtv
ꯀꯣꯀꯣꯃꯤꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀ ꯌꯥꯅꯕ ꯄꯣꯔꯛꯇꯨꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯣꯔꯕꯨꯡ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯆꯪꯁꯟꯅꯕ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯅꯕꯗ ꯌꯥꯅꯔꯀꯥꯟꯗ ꯉꯁꯤꯁꯤ ꯆꯪꯁꯟꯅꯕ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯥꯔꯐ꯭ꯌꯨꯁꯤ ꯑꯀꯟꯕ ꯁꯛꯇꯤꯗ ꯊꯝꯖꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯇꯣꯞ ꯃꯤꯌꯥꯟꯆꯥꯒꯤ ꯍꯥꯏꯕꯗꯤ ꯑꯥꯔꯃꯤ ꯏꯟꯗꯤꯌꯟ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯂꯥꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯍꯟꯕ ꯌꯥꯗꯅ ꯊꯤꯡꯉꯒ ꯊꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯨꯀꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯗꯥꯔꯨꯕ ꯂꯩꯇꯦ ꯀꯨꯀꯤꯅ ꯍꯥꯟꯅ ꯂꯥꯟꯗꯥꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯁꯣꯛꯂꯛꯄꯗ ꯅꯠꯇꯅ ꯆꯤꯟ ꯀꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨ ꯂꯧ ꯆꯪꯉꯛꯄꯗ ꯅꯠꯇꯅ ꯇꯝꯄꯥꯛꯇ ꯂꯩꯖꯔꯤꯕ ꯃꯩꯇꯩꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯝ ꯇꯥꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯗ ꯆꯦ ꯊꯥꯔꯀꯥꯟꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊ꯭ꯔꯨꯗ ꯆꯦ ꯊꯥꯔꯀꯥꯟꯗ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯆꯦꯟ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯃꯇꯝ ꯈꯔꯗꯪ ꯂꯩꯖꯒꯦꯅ ꯆꯦ ꯊꯥꯔꯀꯥꯟꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯅꯤꯁꯤꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯏꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯕꯨ ꯔꯤꯂꯤꯐꯀꯨꯝꯕ ꯔꯤꯐ꯭ꯔꯤꯖꯒꯨꯝꯅ ꯊꯝꯒꯗꯧꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯟꯗꯥꯔꯒ ꯂꯥꯛꯑꯕ ꯀꯨꯀꯤꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯏꯁꯦ 1991ꯗꯒꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯥꯒꯥ ꯋꯥꯔ ꯀꯨꯀꯤ ꯄꯥꯏꯇꯦ ꯋꯥꯔ ꯑꯗꯨꯒ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯍꯦꯕꯤꯠ ꯏ ꯊꯛꯅꯤꯡꯕꯒꯤ ꯍꯦꯕꯤꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯖꯕ ꯑꯃꯒ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯖꯥꯇꯤ 63ꯅ ꯄꯨꯜꯂꯒ ꯂꯩꯕ ꯃꯅꯤꯄꯨꯔꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯉꯥꯛꯃꯤꯟꯅꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯍꯥꯏꯔꯤꯕ ꯕꯦꯔꯦꯛꯁꯦ ꯇꯣꯔꯕꯨꯡꯕꯨ ꯍꯟꯇꯣꯛ ꯍꯥꯏꯕꯅꯤ ꯇꯣꯔꯕꯨꯡꯕꯨ ꯍꯟꯇꯣꯛ ꯍꯥꯏꯕꯁꯤꯗ ꯉꯁꯤꯒꯤ ꯕꯦꯔꯤꯀꯦꯠ ꯍꯥꯏꯕꯅꯤ ꯕꯦꯔꯤꯀꯦꯠꯁꯦ ꯍꯟꯇꯣꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅꯤ ꯃꯈꯣꯏ ꯇꯥꯡ 35ꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨ ꯍꯟꯇꯣꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯠꯁꯦ ꯉꯁꯤꯒꯤ ꯇꯣꯔꯕꯨꯡꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯐꯥꯎ ꯏꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝꯁꯦ ꯐꯪꯗ꯭ꯔꯤꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯊꯪꯅꯕ ꯈꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯝꯃꯤꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯇꯥꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯟꯁꯦꯕꯅꯤ ꯏꯔꯩꯆꯥ ꯀꯟꯁꯦꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯉꯁꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯗꯤꯃꯥꯟ ꯑꯣꯏ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯇꯞꯅ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯥꯕ ꯌꯨꯝ ꯆꯥꯛꯇꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯣꯡꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯁꯤꯟꯕ ꯂꯥꯡꯕꯁꯦ ꯀꯟꯅ ꯍꯧꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤꯟꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯁꯤꯒꯤ ꯆꯦꯛ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯇꯪꯈꯥꯏ ꯆꯟꯒꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯍꯥꯟꯅ ꯂꯩꯔꯤꯁꯦ ꯃꯆꯤꯟꯗꯅꯦ ꯇꯪꯈꯥꯏ ꯌꯧꯒꯗꯣꯏꯅꯦ ꯁꯤꯒꯤꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯖꯤꯄꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯐꯕ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯏꯊꯤꯔꯒꯗꯤ ꯑꯩꯈꯣꯏ 300-400 ꯂꯩꯔꯤꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯐꯤꯕꯝꯁꯦ ꯈꯤꯇꯪ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯂꯥꯎꯊꯣꯛꯈꯤꯕ ꯇꯥꯡ 30ꯒꯤ ꯀꯩꯅꯣꯗꯨ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯈꯤꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯊꯥꯔꯒ ꯂꯥꯛꯄꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯎꯅꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯗꯁꯨ ꯑꯌꯥꯕ ꯈꯔ ꯂꯥꯛꯄ ꯑꯗꯣ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯈꯔ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯔꯦꯅ ꯉꯁꯤꯐꯥꯎ ꯑꯃꯨꯛ ꯉꯥꯏꯔ ꯂꯥꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯟꯗꯣꯛꯄꯁꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗꯒꯤ ꯆꯥꯎꯔꯥꯛꯅ ꯃꯤꯇꯔ 200 ꯃꯨꯛꯇꯤ ꯍꯟꯗꯣꯛꯑꯝꯃꯤ ꯃꯣꯏꯅ ꯉꯁꯤꯁꯦ ꯍꯥꯟꯅ ꯃꯣꯏꯁꯦ ꯊꯝꯃꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯪꯉꯒ ꯑꯗꯨꯒꯤ ꯌꯦꯡꯉꯨꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯨꯕ ꯌꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯄꯥꯝꯕ ꯈꯔꯁꯨ ꯑꯩꯈꯣꯏ ꯇꯥꯁꯤ ꯍꯥꯏꯗꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞꯇꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯇꯣꯔꯕꯨꯡꯒꯤ ꯀꯩꯅꯣꯗꯨꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯕ ꯑꯩꯈꯣꯏ ꯃꯗꯨꯐꯥꯎꯗ ꯍꯟꯗꯣꯛꯄꯤꯌꯨꯅ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦꯕ ꯃꯈꯣꯏꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯪꯉꯦꯕ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯍꯪꯕꯗꯕ ꯌꯥꯗꯕꯅꯤ나 ꯍꯪꯕꯁꯤꯗ ꯃꯈꯣꯏꯅ ꯉꯔꯥꯡ ꯃꯨꯛ ꯅꯨꯡꯗꯥꯡ ꯃꯈꯣꯏ ꯁꯨꯝ ꯈꯟꯅꯔꯀꯥꯟꯗ ꯈꯔ ꯍꯟꯗꯣꯛꯑꯕꯅꯤꯅ ꯃꯣꯏ ꯋꯥꯈꯜꯗ ꯈꯔ ꯐꯔꯦ ꯈꯔ ꯁꯥꯐꯔꯒꯗ꯭ꯔꯥ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯪꯖꯟꯕꯁꯤꯅ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯃꯥꯒꯁꯦ ꯍꯥꯏꯗꯣ ꯑꯗꯨꯝꯕ ꯑꯀꯤꯕ ꯈꯔ ꯂꯩꯌꯦꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇꯤ ꯀꯣꯀꯣꯃꯤꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯣꯏꯗ ꯊꯝꯃꯤꯁꯤ ꯑꯩꯈꯣꯏꯗꯤ ꯇꯣꯔꯕꯨꯡ ꯍꯟꯗꯣꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯞꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯈꯟꯅꯔꯤꯕ ꯑꯁꯤ ꯀꯣꯀꯣꯃꯤꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯡꯒ ꯈꯟꯅꯖꯩ ꯈꯟꯅꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯂꯥꯛꯏꯁꯤꯗꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯗꯅꯤ ꯃꯌꯥꯝꯁꯤꯅ ꯂꯥꯛꯏꯕ ꯁꯣꯂꯨꯁꯟꯁꯤꯁꯨ ꯇꯁꯦꯡꯅ ꯑꯣꯟꯂꯤ ꯑꯥꯎꯠ ꯑꯣꯐ 100ꯇ 20% ꯈꯛꯇꯅꯤ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯃꯣꯏ ꯈꯣꯡ ꯁꯨꯡꯊꯥꯡ ꯊꯥꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯁꯨ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯤ ꯃꯌꯥꯝꯗ ꯂꯥꯟꯅ ꯂꯝꯖꯤꯡ ꯏꯔꯥꯡ ꯍꯧꯕꯁꯨ ꯐꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨ ꯃꯈꯣꯏ ꯈꯣꯡ ꯃꯆꯥ ꯑꯃꯇꯪ ꯊꯥꯡꯉꯤꯕ ꯈꯣꯡꯁꯦ ꯊꯥꯡꯕ ꯍꯧꯔꯤꯕ ꯃꯇꯦꯛ ꯈꯔꯁꯦ ꯊꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯀꯤꯖꯔꯤꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯒꯥ ꯇꯣꯟꯅ ꯂꯩꯕꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯤ 300-400 ꯑꯩꯈꯣꯏ ꯅꯧꯅ ꯍꯣꯡꯖꯤꯟꯕ ꯍꯧꯔꯦꯕ ꯏꯔꯥꯡꯁꯦ ꯍꯧꯔꯀꯥꯟꯗ ꯃꯣꯏꯁꯤꯡꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯋꯥꯅ ꯂꯩꯔꯨꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯒ ꯅꯧꯅ ꯍꯣꯡꯖꯤꯟꯕ ꯍꯧꯔꯛꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯊꯨꯒꯥꯏꯔꯒ ꯅꯝꯒꯥꯏꯔꯒ ꯑꯩꯈꯣꯏꯁꯤꯅ ꯂꯦꯡꯗꯅ ꯉꯥꯒ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯩ ꯊꯨꯒꯥꯏꯔꯝꯃꯒ ꯑꯃꯨꯛ ꯍꯟꯈꯤꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯇꯥꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡꯗ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ
사로는 또 한도 끼워봐. 아고 실력 저러게봐. 강과의 바जार 보세. 자가 아두가 사이고 와서도 거의 미양 감사가 시파분의 시파고 누구다 아니 수법 보인다. 아이고기 사로이나 마탁 공부진도 파운드가 땅 아축구 만능다. 또르bun기 공부원 여분이 이제 아무리 저기 또 비로. लेपिदे हातंग लेपियो अखोगी वारी सानबगी पाउदम मदुंग हातंग मिनिट मंगा दंग तमजन बैदमक्ता तंजा लौजगे अखोई मियाम लेकपरिबा इमाई बेलमनि मरो फांग फाइ कुमर की मफम दा अखोई नलुंगना कुकुमी अमदि अखोई लकाई volunteer की मफम दगी करिमा पाउदम ममदन थमसगे मदुदि हौजे अखोई बिष्णुपुर डिस्ट्रिक्ट की सुपरिटेंडेंट ऑफ पुलिस का अखोई का करिमा कंडीशन खरा थमनरी अदु फाउबतंग मियामना नाक्तंग वार सुवाना अखोई मफम सिदा लेंगदना शांति ओय लेबिनबा मियाम की मफम दा नलुंगना थमजर अखोई की कंबाई हाइनबा अखोई मका बाजार फगोक्चै kai 1 number 3 हाइबा मफम सि फाउबदा बैरिकेड से तु पियु नत्रगदि अखोई manipur की लाइव इमाइबेन सिंग अमदि मरु मफांग अमदि CSO अमदि कुकुमीना चिंगकांदा सिलेबल लकाई volunteer अखोई मैम हलोई हाइबा मफम से हायर अथॉरिटी का पाउ फाउंडर कांदा उसिंग अखोई मफम से शांति ओइना मकी रीजन करी लाके हाइबसे सिबु कमदि लाकपिरि बक्वाई पुनि मंगना फाता बिरकांदा लेबियो हाइबसे मियाम मफम दा आगे चले नया कोलगेट का डब्बा लाया हूँ 60 रुपए का इस साइड रहो साइड बनाओ तो भाई थोड़ा सा साइड होना ngasi kokomi gi mihut kangbu amaga security force singa 𝐂𝐔𝐑𝐅𝐄𝐖 𝐓𝐇𝐔𝐆 torbung yona punna chatminna duna yengsin minakre security force singna torbung fawa changba yanaba barricade nongmani gi manungda hangdoklagani aduga kangwai fawna nimit mangani gi matam piu hairaki haina pau amana hari